Image PAODAM eng tabiribasingbu Namaithem Kajal Devina khurumjari. Ahanbada maruoiba pau pijari. Racing for Year haiba thimda International Day of Clean Year for Blue Skies thorom pangthokre. Manipurda Prime Minister lakadawriba asiga marilina Governor Chairlauduna meeting pangthokre. Japan Prime Minister Singeru Isiba from Thadokre. Loyana Asmita Khelo India Women Weightlifting City League 2025-26 Nasidagi Haudokre. Mapungwa Pau. Racing for Year haiba thimda National Program on Climate Change and Human Health National Health Mission Manipur amadi Directorate of Health Services Government of Manipur na senduna International Day of Clean Year for Blue Skies ki tharom lamfelda leiba State Family Welfare Training Center RD Wing Complex ki Lecture Hall to the pangthokre tharomaduda Dr. N Hemanta Kumar Singh Director Family Welfare Services Government of Manipur Dr. Chambo Konmai Director Health Services Government of Manipur amadi Dr. N Bino Singh Additional Director MD Health Services Government of Manipur na athiba mithung tharomapu amadi akhanaba mithung oina saru yakhi tharom ga mari lenana Family Welfare Services ki Director Dr. N Hemanta Kumar Singh na hai nungshit haiba asi miyoibana hingbada yamna maru oiba amani haiba khudingmakna khangnarba wafamni miyoiba khaktada natana lengni paliba khudingi maru oiriba nungshit mosalakpana tongan ba makhalgi laina kaya pokhali adumapu nungshit asi karamna sengna thamgani haiba asi aikhoi khudingna Khangna bagi chang aduki matik yamna watli air pollution dagi kanba haiba asi aikhoi khudingmaki thaudangni masi kannaba hotnabada isana tangai fadaba thaudang singloba changi tungi mirolgi damak miyoiba khunai gi damak air pollution dagi kannaba amadi thokhandanaba hotnasi air pollution dagi kannanaba gi damak angan ba matamgi punsi mahing aduda hingnabagi tangai fadaba directly pongdokhi tharom mapugi warwal piraduna Health Services ki Director Chambo Golmai na hai miyoiba aikhoina hingbada yaudaba yadraba nungshita mosalakpada laina tina kaya thokhanduna khangu thakta punsi lomhalli nungshitpu sengna thamnanaba aikhoi khudingna thinthaba tawdana manglomda changsinsi aikhoi hakchang fana thamnaba hotnabada Aikhoigi akoibagi nungshit phahanba haiba asisu yamna mathau tai maramasina aikhoi khudingna akoibagi khal kaitharakpadagi thoklakliba awabasing asi kalhaunaba punna hotnaminasi phangdokhi tharom adugi saru ama oina uchara singsu yenthokhi aduna machigi air pollution je fight over tamda akoida toan ba aina kai tawdagi nangna kai tawdagi community na kai tawdagi adugi idea adu propagate tongna ngane ba koina lepa leina sumba kan homa ya mo pen using the use ko Kaksing District ke manung chonba wabaga lamkhai bazar da ngasi nimidang warang pung taruk makhai tabada imoino market haina khangnaba tongan ba Potlam kaya yonba dukan ahumari rong punsil laga leiba kaitel ase mai chakre thaunauzam khogen sing apokpa TS ibo pisa kauba mihoigi dukan amadi tumna chakre mai fire brigade kaksing na matam chana lakpadagi adai de chak haudre miyamna imoino market nariba dukan adugi potlam kharasu amang ata thoki mayang Imphal gi fire brigade kangbusu mai kannanaba athengbada lakhi Taranithoi Suba Manipur Film Award Manifa 2025 ki nomination lauthokre award lanthokpagi Thauram tha sigi kunda kaksingda pangthoklagani haina Taranithoi Suba Manifa 2025 ki Festival Director Y Nilasandra Singh na phongdorakli hiramasiga marilina ngasi Manipur Press Club da pangthokhiba pawgi mifam amada Y Nilasandra na hai Manifa asi haukhiba kumja lising ani Taranithoi dagi haudoklaga
तरामाथोइलक शुभ ओइना पांथोक्तुना लाखी मनिफाना चाही अममोंगी फिल्म खंगतुना एवार्ड पीबनी अदुबु लिसिंग अनि कुमाथोइदा कोविड ना मरम ओइरगा मनिफा पांथोखिद्रे अमदि लिसिंग अनि कुमरी देसु खंगौदना थोरखिबा लेबाकी अकनबा इरांग ना मरम ओइरगा पांथोखिद्रे हंदक पांथोकदौरिबा 39 शुभ मनिफा सिदा जनवरी अमा लिसिंग अनि कुलुमदोइदगिना डिसेंबर 19 लिसिंग अनि कुमरी फावबगी फिल्म सिंग लखतपनी 39 शुभ मनिफादा तोंगान तोंगानबा एवार्ड कुलुमदोइ फंगदबा मियोइसिंगी ममिंग एवार्ड लांथोकपगे थरोमदा लाउथोकने फोंदोखी पाउगी मिफम अदुदा फिल्म फोरम मणिपुरगी चेयरमैन के.एस. कोलेश्वर सिंहना चाही असिगी मनिफा एवार्ड की दमक नॉमिनी ओइना जूरी सिंहना खल्लबा मियोइसिंगी ममिंग सिंह लाउथोकी हारिबा नुमित असिदा नेता इरावत लिलारोय लाइफटाइम मना मणिपुरी सिनेमा अयेकपम निंगोल चोंगथाम कमला देवीदा नेता इरावत लिलारोय लाइफटाइम मना सुमांग लीला अकोइजम बेंगोल अमदी माइपाक सनाहल मणिपुरी जगोय लाइफटाइम मना लाइपुबम बिनो देवीदा लांथोकलगने लाउथोकी एवार्ड ओइना डायरेक्ट लाउथोकसदे अखोइना नॉमिनी ओइना अहुम लाउथोई अदुगा अहुम सुदबा यावरमगदे अदुम अनिदो ओरसु लाउथोकी अदुगा सिगी एवार्डी चपचाबे एवार्डी दुदी अखोइ हये तारीख 10 दा पांथोकचगदौरिबा 39 सुबा मनिफा कक्चिंग दा पांथोकनी सिदा अखोइ डायरेक्ट स्टेज दुदा मागे एवार्ड टर्न दु लाको मतमदा डिग्निटरी अमा अखोइना सीक्रेट एनवेलप से हांगदोगा हु इज द विनर हाइदो लाउथोकचगनी कक्सिंग वाइरी अमदी चुमनांगा समनबा संगमाई तुरलगी मथक्ता सारिबा वैली ब्रिज असि माइकई असोंगी प्रजासिंगे यामना मरु ओइबा थोंग अमनी मशिदसु नतना हौजिक्ति पद्मरत्न इंग्लिश स्कूल खा मणिपुर कॉलेज अमदी ITI कक्सिंगे महेरोइसिंगे ख्वाइदगी मरु ओइबा लंबिगी सरुक अमसु ओइरे अदुबु ख्वाइदगी लाइबक थिबदी थोंग असि मपुंग फाना साबा लोइसिनबिदबा अमदी चुमनांग थंगबा साइटा लंबी असि मपुंग फाना सेमबिदबना खुदोंग थिबा अवाबा कया मायोकनरे असिगुम्बा खुदोंग थिबा कया असि लेना थोंग संगाबा अमदी लाइटिंग थौरम अमता तौबिगनु करिगुम्बा पामदबा थबक थौरम तरोकलबदी थोंग फाउनरिबा लंबी असि थिंगबगी खोंजंग फावबा चंगसिलकनी हाइना यूनाइटेड यूथ प्रोग्रेसिव ऑर्गेनाइजेशन कक्सिंग चुमनांग लेकाई सेक्रेटरी रोमेश नारेमना फोंदोरकली महाकना मखा ताना फोंदोरलदुना हाई थोंग असि सेम साबा अयाम्बा सरुक लोसिलकलदुना थोंग असि फाउदुना चटनबा हौरे अदुबु योटकी थोंग असिगी मफम कयादा स्क्रू वाटपा अमदी सेम्बा लोसिलमदबना खुदोंग थिबा थोलकद्रा हाइबगी हौजिकसु मियामना मिपाइनरी अदुगा अमरोमदा ख्वाइदगी हेन्ना खुदोंग थिबा तोइना मायोकनरिबसि चुमनांग थंगबा साइटा थोंग लानबगा जरो कॉर्नर ओइबसिनी मसि यारगदी लंबिगी नाक येट अनिमक्ता खरा पाक्थोकपिबा अमदी तुरियल तोरबानदा रेलिंग खागतपा मथौ तारी महेरोइ संगना स्कूल कानरकपा मतम अमदी अथुबा थबक लाकपा मतमदा हारिबा लंबी मतेक अशिदा अदुकी मतेक तोइना एक्सीडेंट थोकली हौजिक फाउबी ओइनादी लाइबक फदुना सिबमक्ति याउद्री करिगुम्बा असि अना थोकलबदी कनाना दायित्व पुबिगदौरी हाइना महाकना मखा तानासु हंगलखी महाकना मखा तारदुना हारिबा हिरम असिदा लोकल MLA अमदी लेंगाकी मरी लेनबा लोइसंगना कुपना येंगसिमिदुना अहेनबा मियेंग चंगहनिंगी थोंग असि साबा मतमदा मियामगी चथोक चेसनदा हेन्ना खुदोंग चाननबगीदमक मसामकी लम फावबा लेंगाकता कथोखरिबनी लेंगाकतगी लुपा अमता कंपेनेशन लौबा लेते लेंगाक अमदी मरी लेनबा लोइसंगनबो याबिरगदी हौजिक तोइना एक्सीडेंट थोकलिबा लंबी असि मियामगी हेन्ना खुदोंग चाननबा लनाई ओइना सेमजनजगे अदुबो लेंगाकी फन लाक्लबा मतमदा रिफंड तोबियो हाइबा वाफमसु थमनकपगा लोइनना थोंग अमदी लंबी मतेक असि मपुंग फाना सेम साबा लोइसिनबिदुना अथुबा मतमदा मियामना खुसिननबिदुना चथोक चसिनदा हेन्ना खुदोंग चाहनबा थौरांगसंग लखपियो हाइना लेंगाकी पुकनिंग चुंसिनलकली Senior Development Committee Kaksin Khunong na senduna nongmagi oiba leader mit ki tharom amang ase Kaksin Khunong angom lekai da pangthokre social worker M Binod ki yum da pangthokpa tharom aduda sugono SC ki tongan ba mafam dagi lakpa luchingba singna saru yaki अदुदा हाना अतोपा पार्टी दा लेरंबा इमुंग कुनमंगा बीजेपी दा नौना यारकपदगी लेंगान यादुना हराउता यामना ओखी थरोम अदुगा मरी लेना एम बिनोदना फोंदोखिबदा चाही अनि हेना इरांग थोक्तुना लेयुरबा मणिपुरदा इंडिया के प्राइम मिनिस्टर नरेंद्र मोदी ना हंदक लाकनी हाइना तौरिबसी अफबा खोंगथांग अमनी मसिना स्टेट अशिदा थोकलिबा इरांग असिबु वारोइसिन पुरक्तुना महौसागी पुंसिदा हंजुलकपदा अचौबा मतेंग अमसु ओइरगनी मरम असिना प्राइम मिनिस्टर की खोंगचत असि लमदम असिगी मियामनसु हराउ तयामना ऑफम थोई हाइकी
ngasi ayuk takiba akanba nongna maram oiraga Imphal mayolgi mafam ayamba lambi sing ising thumjinkhibana chathok chasinda chauna khudong chadaba mayokna hankhre India Meteorological Department IMD na ngasi asi akhak araw yauna state asige tongan ba mafam singda akanba nong chugani hari makhata na hayengsu state asida akhak araw yauna mayai oirapna nong churaba yai hari haukiba numi kharani da lamdam asige miyamna akanba nungsagi maisa mayokna duna lakhiba du ngasi Churakhiba nongna khara makai ingthaba oirabasu akanba maongda chukiba nong aduna maram oiraga apikpa nalasing ising pana chelakpana lambi sing ising thumjinki akoitpa mafam singi imung singshu ising changbana maram oiraga khudong chadaba mayoknarakhi Manipur da hauze oriba charang na bamarakta Prime Minister lakadoriba asiga marilina Manipur Governor Ajay Kumar Balana chair lauduna awangba thaki officials singi strategic meeting among asi Ras Bhavan da pangthokre ngasi ayuk pung 12 tarakpa adwaidagi haukiba high level closed door meeting aduda Manipur Legislative Assembly Speaker Thokchom Saitabhrata Hanagi Chief Minister Nongthomam Biren BJP party gi MLA khara Chief Secretary Dr. Punit Kumar Goyal Security Advisor Kuldeep Singh Director General of Police Rajiv Singh amasung BJP party ki state president adhikari mayum Sarda Devi na chingba maru oiba miyoi singna saru yakhi pung kaya changna sathakhiba strategic meeting adugi chap chaba agenda khangba ngamdrabasu thajaba yaba mafam dagi fangba pau amagi matung inna tha asada Manipur da lakani haina pannariba Prime Minister gi khongchata mapung faba ohenana ba masung orakliba political gi oiba phibam asigi matangda khanaki hari Prime Minister Narendra Modi na Manipur da lakani haiba asigi tentative schedule mak thoktrabasu mahak lakani haiba gi lambi thong mitin famna chingba sem sabagi thabakti khomang chawsinna changsilli Haukiba chahi lisingani kulumdogi me ahumdagi Manipur da tholakhiba irang asida Prime Minister na ahenba mieng changsinduna Irang asigi variation ama purakpa adu Manipur gi miyam gi apamba amadi adumak oiri charak asida mahakna Manipur da lakani hariba sida lamdam asigi political amasung social gi oiba phibam da chauna ahongba ama lakani haiba wafam panari panba yai Manipur gi irang asiga marilina hana Chief Minister oiramba Nongthomam Biren na chahi asige February 9 da fam thadokibadagi anoba lengak ama semba ngamdana lakpana tha aduma ki 16 da president rule chalaiduna ngasi fawba PR lengak sidaduna laklibani asumna laiba charang naba kaya asige marakta ngasi Manipur Governor na chair lauraga pangthokiba strategic meeting asina miyamda kari anoba thajaba ama pigadoribano haibadu wahang amadi adumak oiri State Literacy Mission Authority Manipur Department of Adult Education Manipur na senduna Literacy Week ke saruk ama oina state level painting competition ama Palace Compound leiba Manipur State Film Development Society ge complex ta pangthokre Importance of Adult Education in Society haiba theme da ngarang dagi hoduna chatharakiba Manipur Art Festival ge saruk ama oina ngasi pangthokiba painting competition aduda lai yekpa miyoi kontra mari romna saruk yakhi tharom aduga mari lenana State Literacy Mission Authority Manipur Additional Director Anjali Songtham na hai National Education Policy 2020 gi matung inna larik laisu haiba miyoi singi oiba society ama semba haibasi thabok oina onthok na bhona bada mipung khuding makki thodang lei haiki khudingmakna koigi nungda leiba koigi leikai da leiba community da leiba non literacy da baba hojaba mi nyam sinse ekuna khambiraga other education na kuna resources kumba primers kumba handbooks kumba jalaga mogi kudangna society se fully literate university by 2030 has CCD pandam se message se nyam khudingmakta listening Palem Panthau Cultural Trust Linkhat Kibagi Mapan Suba Mapa Kuman Tarongase Yaskoi Police Land Leba Manipur Dramatic Union Auditorium da Pangthokre Taramadu da Social and Cultural Activist Dr. Elangbam Amit Kumar Singh na Chief Guest The Social Welfare Board ki Hanagi Chairperson Dr. R.K. Nayan Sanana President Amadi Mahila Kavya Manski President Dr. Khetri Mayum Subadani Devi na Guest of Honor Oina Saruk Yaki Tarongi Manung Channa Sangeet Natak Academic na Ing Sok Lisangani Kunithoi Kulumdoida Performing Art Thang Tada Award Pirakraba Ranjit Chingtham Amadi Mim Theater da Award Pirakraba Kanglei Mim Theater
Repertory founder amadi director Dr. Y. Sadanandabo achamba khudol tamduna ikai khumnaba utki. Loyana East Zone Cultural Center Kolkata gi Board of Directors ki member Buddha Singtham amadi trust asigi managing trustee Dr. Salam Santiblana iba Fongdok Lon haina mingthonba larikta Manipur Sahitya Parishad Award Phanglakpabusu pukning thawatki. Thawramga mari lenana chief guest oina saru yakiba Dr. Elangbam Amit Kumar na haikibada malemge theater gi Khongchata Manipuri Theatre asi awangba thakta leiri. Wall theater icon ama oriba sakhangnaraba Oza Ratan Thiamna lekhidaba asimak Manipuri Theatre gi oinadi achoba awatpa ahoba amani. Lamdam sige theater personalities ki Oza Ratan Thiam amadi Oza Haisna kan Hailal anigi place singna India amadi malemge theater gi phambakta Sanaba matamda malemgi miyamna thawai tana yengnakhibagi puwari mirol sina kawbangamde haiki makhatana haikibada theater drama amana piriba mahau asidi top topi Manipur gi art and culture na malemda Manipur bu sak takli haibada haimamba thokloi haiki artist singi yaifanabagi damak Manipur lenga ki pukning chingsilakli tharongge manungchana chahi khuding leptana puthokpa play ama oina chatliba chahi asigi su workshop cum production oina trust asigi managing trustee oina thawpuribi Dr. Salam Santiblana design amadi direction piba rinana saknairaba aiba lekhidraba Oza athokpam tomchongna iba play bus stop utki Infal iski Mongjam da leiba Purvanchal Hills na senduna Teachers Day ge thawram Mongjam community hall da pangthokre taramadu da lub asigi president Abdul Halim amadi chief patrol member W Ahanjaw yauna maru eba miyoy kana saru yaki taramadu ge manung channa Mongjam amadi masiga tainaba khuldagi oiba Oza amadi Oza oiramba singi mafamda lub asigi maikaidagi achamba khudol pidina ikai khumnaba utki taramge manung channa class 1 dagi 6 phawda leiba mahairoi sing saireng changdamnaba amasung pangthoktuna makok Mathang taraba singda prize piduna pukning thawatki Amukoga chaminariba Infal East District United Club Organization Iduko North East United Club Organization New Kona Anoba Khongtang LF Sawongbong Biramanga College Sawongbong Khunjau amadi Sawongbong Thongkhong Maira Paibi amadi Club Singapuna Drama Kumapan Suba Lamyamba Irabat Ningsing Tharomge Saru ama oina Biramanga College Sawongbong campus da u thakre Tharomga mari lenana Iduko ge president KS Orendro na phongdokhibada Lamyamba Hizam Irabat na Manipur kannaba haukiba ihona maram oiraga Purvanchal Pradesh ke manungda chankhiduna Manglam lagadaba irebak ngasi forward leiribani Lamyanba irabat ka mailinaba thaudokaya September tha da thokibana mahapuning singbagi thauram asi September tha pumba pangthoknaba thaurang tawbani amukogi mieng makhada idukonna tongan ba thauram pangthoknaba thaurang tawbagi saru ama oina ngasigi u thabagi thauram asi sinbani haiki Directorate of Trade, Commerce and Industry, Government of Manipur gi makhada DIC Juri Bamna Senduna Nomagi Oiba District Level Udyam Registration Drive under RAM Scheme Ministry of MSME gi Awareness Tharom ama Juribam Higher Secondary School da hangliba elite camp da Juribam Block under RAM Rising and Accelerating MSME Performance na pangthokiba awareness tharom aduda W Rishikanta Singh Project Manager P Shurjit Singh DIC Infal East MSME LBI Project Consultant amadi Jakuradar gi khunja Naurem Sandarani Devi na daista famki ngasi pangthokliba awareness program asigi resource person DIC Infal East MSME LBI Project Consultant P Shurjit Singh na haikibada hauzik state amadi central government na implement tawriba scheme singi matangda marik chumna thamki ngasigi oina miyo 53 na saru yaki amadi makoigi udyam registration su zero cost ta mateng pangki Three Malin Nobel Producer Society na lamdam asigi chahi marifudagi hauraga leiriba ahal singda ikai khumnaba amadi pautak longnabagi tharom Chahi asigi December 19 da pangthoklagani haina Society asigi Chief Advisor Leisang Tem Mangisna na phongdorakli hiram asiga marilinana ngasi uripok achom lekai da leiba Social Dramatic Union ge hall da pangthokpa pawgi mifam amada mahakna hai matam amada December 19 asi Senior Most Citizen Worship Day haina pangthotuna
ली अदुबो चाही खरा असिदा पांगथोकपा लेपदरबा मतुंग 3 monthly Nobel Producer Society na थौरांग तौदुना चाही असिगे December 19 दा अहल सिंगदा मैफू कंबल वाटर बैग सेल अमदी अचा अथक खुदोल तमदुना इकाई खुमनबा अमदी पूजा तौबगी थौरांग पांगथोकलगनी लोइना नुमित असिदा सोशल ड्रामेटिक यूनियन ना लमदम असिगे हौजिक थेंगनरिबा ड्रग की समस्या की मतंगदा War on Drug haina mingthonba drama amasu utkani hariba tharomasi ahal singbu ikai khumnaba utpaga loinana ahal singe pautak lauduna lamdam asida tangdu leitaba ama oinanabagi damak asigumba tharom asi pangthok kadabani phongdokhi Lising ani kuntaruk tagi Manipur yauna India gi state singda census तौगदौरीबा असिगे मांगोइना अखोइगे लमदम असिदा लोगे वांगमदा चंगसलक्लिबा मिटोप सें खंदोक्तुना मसागे मरमदमदा हलनखो अमदी मिसिंग यामजद्रबा मैते सेंबो मसा कंजननबा constitution ge ngaklo piu haina miyam gi mifamna warep lawkre मैते सेंबो अथुबदा SC list restore तौ हाइबा हिरम असि टॉप अवांग लेकाइदा मियाम गे ओइबा खननि नबगी मिफम अमा पांगथोखरे हारिबा खननि नबगी मिफम असि MMTU अराबाई टेंगोल विलेज वॉलंटियर अमदी UFO ना लेकाइ लेकाइ सिंगदा चथरकपा कैंपेन गे सरुक अमा ओइना पांगथोकपनि चथकिबा मिफम अदुदा हौजिक मणिपुरदा बांग्लादेश अमसुंग म्यांमार दगी लोगी वांगमदा चंगसलक्तुना येलौमी सिंगदा पिरकलिबा चैथेंगी मरमदा खननि नखि लोइना SC list चनफम थोकपा मैते सिंगना ngasi fawba SC list yahonba ngamdana leiriba asigi matangda kupna khananai nakhi mifam aduda manipur dagi mito khandok khinaba amadi maite singna SC list channanabagi firep ta punna leminagani haina apunba warep lawki राजनीति तौबदा ए लिटिल लर्निंग इज डेंजरस हाइबसी लेबना मियामगी फंगफम थोकपा हक फंगद्रे हाइना मणिपुर पीपल्स डेमोक्रेटिक फ्रंट के सेक्रेटरी सापम समुंगौना फोंदोखरे ngasi मणिपुर प्रेस कप की थांगजिंग हॉल दा पांगथोकिबा पावगी मिफम अमदा वफम असे फोंदोल अदुना समुंगौना मखा तारदुना हाई इंडिया दा नेशनल हाईवे थिंगबा असे मणिपुर खक्तो एबता नतना इसागी इरमदमदा निंग तमना चटपदा खुदोंग चाद्रिबन असिना चिंगबा कया मायोकनरिबा असि राजनीति की लुचिंगबा संगे मरक्ता ए लिटिल लर्निंग इज डेंजरस हाइबसी लेरी ताकपनी फोंदोखी महांगना मखा ताना हाई मियामगी मिहुतना वासकपा मतमदा हाइखिबा वाफम सिंग अदु थबक ओइना तौरबदी ngasi manipurda thokiba yenghaidraba thodok asi uramloi constitution na piriba sakti adu mapung fana sijinnaba ngamdaba asina ngasidi manipur gi miyam koluna chap kharaba praja ore phongdokhi highway tinaba economic blockade tawba praja kotba hat patuba tawba matamda bharat ki leiba honorable laws in the city makara action tawba matamda matam ki Alexander ki matam Ashoka ki matam Agana ki matam madida praja miyamna kali rai US दा बेस्ट तौबा एडवर्टाइजिंग कंपनी अमा ओरिबा मार्केटिंग सर्विसेस इक्वालिटी MSQ चैरिटी इवेंट MSQ द हॉस्टल टीम न सिंदना इरेंगबम ममांग लेकाय कम्युनिटी हॉल द ngasi पांगथोखरे थरमदुदा इरेंगबम हाई स्कूल गी टीचर हेड मिस्ट्रेस ओइना इरेंगबम अपुनबा मैरा पाइबिलु की प्रेसिडेंट nganगom रासनी इरेंगबम ग्राम पंचायत की चेयरपर्सन इरेंगबम गोपेन वार्ड नंबर 7 की मेंबर nganगom अंगौना अथुबा मिथुलेंसिन ओइना सरु याखी थरमदुदा MSQ चैरिटी इवेंट की सरु अमा ओइना MSQ द हॉस्टल टीम गे माइकैदगी इरेंगबम खुलगी खंगतलबा सेंथो वाटलबा इमुंग यांखैदा चेंग हवाई थुम अचाथाव अलुना चिंगबा चाना थकनबा पोलम सेंग येंथोखी थौरमगा मरिलेना MSQ गी एम्प्लॉई nganगom थोंगलेना फोंदोखिबदा थबक फंगद्रबा सेंथो वाटलबा मियोय कयादा थबक पिदुना हिंगबगे आसा पिरिबा कंपनी एसिना अहानबा तंककी ओइना सेंथो वाटलबा इरेंगबम खुलगी इमुंग यांखै खंगतुना लाइरबा कोखलसी हाइबा पांदमदा तेंबांग पोलम सिंग असि येंथोकपनि हाइखी लमजिंगबा आर्टिस्ट एसोसिएशन मणिपुर लामगी लीला पार्टी ना नौना पुथोक तुना मियाम द खुदोल तमगदौरिबा अरुण कुमार लाइश्रम गे मयेक्ता इराबोट मचाना डायरेक्शन पीबा खोंगुल लिबा हाइना मिंथोनबा लीला असिगे याइफा थौनी थौरम असी नंबुल तुरल मपानदा लेबा लीला पार्टी असिगे ऑफिस ता पांगथोखरे लीला अदुदा नुपागे सक्तम लांगलिबा सिंग अदुदी इराबोट मचा बॉय लांगथबाल हेमलेट एलाइस नोंशाबा सोनी बॉय बोबो अमदी पुनानन नुपी के सक्तम लांगलिबा सिंग बॉय लांगथबाल सनाथोय थोकचम अमदी सदानंद यावना नुपा खोंजलदा नोंथोंबम मंगिरास अमदी नुपी खोंजलदा चुंखाम निरंजन यावरी लोयना याइफा
Thauram aduga mai lenana lila party asigi nupi artist Boylang Thabalna phongdorakpada handak nauna puthokliba lila khongul liba hariba lila asi maru oina lamdam asidagi haukiba miyoi kayana tongan mafam kayada chattuna joina khunda khiba adugi igi khongul liduna aikoi masalgi marakta apunba saktam ama sagatuna amata oina himinnabagi igi khongul libagi matangda lapna tamna leina khraba aikoi masal amata oina himinagadabani haiba miyamda paujal piba family play oina sanagadaba lila amane lila asi langbangi 15 panba biswakarma numitta miyamda khudol tamnaba kanna hotnari hainasu phongdokhi toina pujan gadabani lamata amalina rusu koyamatani habi porda research reba koi sumanga Lising ama chamapan marifutara pangi January tarama thoida casual master role dagi work charge onthokpada yahau draba casual master role khuding mapu work charge onthok pibagalunana makoi sing aduda confirmation PBU haina all Manipur PAODAM workers and employees association na lenga ki poning chingchilakli hiram masiga marilena ngasi Manipur press cup ta pangthokpa pawgi mifam amada association asigi president sapam samungongna hai PAODAM engineer da state lenga na hariba casual master role sing asigi damak inquiry report ama thagalaknaba yathang pibiro awabada awaba oiraba casual master role sing asi governor gi sason manung asida Guwahati High Court amadi Manipur High Court na pikiba direction sing adu thabak oina onthokpiduna makoibu work charge oina onthokpiro natraga regularize tahanbiro phongdokhi Chatliba September tha sige kunithoi kuntaro fawba Himachal Pradesh ki Solanda pangthokadaba Junior National Kickboxing Championship ta saru yarugadaba Manipur team semnaba sanaroi sing khanbagi trial cum selection United Association of Kickboxing Organization Manipur na senduna lakliba September ge 12 irai numita Manipur University Dr. Kamal Indoor Stadium Hall da pangthoklagani hariba trial cum selection asida yawningba sanaroi singna district ki association singi kuthangda saru yanaba khanganjori onana district association singna sanagadoriba sanaroi singi marilinaba che changsing lakliba September 13 fawbagi manungda ukomda yahonbiraknaba khanganjori Kumjali singama chamapan yang nipanda posang bomdagi ngakchok prokpi fawba samjanari ba IBH arna konba kunjanipan ngakchok pokpi ngaikong kulen ngaikong sifai taubul khoijuman kwasifai nacho amasung posang bomgi apunba Pangal sagatna basem kiba apunba loop ama oriba Inter-Village Development Committee na sinduna kunjanipal asigi chat liba chahi sida class 10 amadi 12 tama wangna mai paklaba khangatlaba mahiroi yankai taramna opagi thauram ibudau Yanggoi Ningthau Community Hall Khoijumanda ngasi pangthokri tharamduda IBH DC gi President TS Joy Kumar Mother Pride Academy School Kwasifai gi co-founder su oriba school asigi principal KS Basanta Bisnupur District ki hanagi adaksha TS Ithoibi Thobal District ki hanagi upa adaksha T Nungsi Ngaikong Kulen Jila Parishad ki ex-member KS Sanamatum Ngaikong Kulen GPX Pradhan M. Balap, Social Worker L. Manjor Amadi, Village Nipan Dagi Lakpa, Ate Maru Eba Mioy Kayana, Ate Mitulan Sing Oina Saru Yaki, Tharom Aduda, Kunjan Nipan Asidagi, Ozagi Simpamda Katokuna, Tabak Taroklaba, Housing na Tabak Tagi Potaraba, Oza Marifuda, Naki Leyan Yanduna, Ikakunaba Udki, Kunjan Nipan Asidagi, Class 10 Amadi, Tuyaptama, Wang Fangduna, My Park Laba, Kangatlaba Mahirani Futaruta, Citation Amadi, Bicycle Amamampiduna, Amadi Sports Kilamda, Toydokpa Mana Laroklaba Sanaroida, Naki Leyan Yanduna, Amadi Selgi Mana, Tabak Tagi Potaraba, Oza Marifudasu, Naki Leyan Yanduna, Ikakunaba Udki, Tarom Saru Ama Oina, Manipur ge tonganba media house ngi mahut senduna Bisnupur district ta mathau tawriba media person taram nithoi desu track should piduna puning thawatki amadi nongpok film production na puthokpa maikai mari haiba irawo saithaba music video amaso release tawki Japanese Prime Minister Shigeru Ishibana ngasi fam thadoklaba tungda haikibada malemgi fourth largest economy oriba leibak asigi polishida kuina paralysis orakle chahi 45 suraba Ishibana mahaki Liberal Democratic Party da instruction period na haiki mahaki mahausenba country ba fawba mahaki mathau tawkhigani power parakpa chahi ani fadringeda mahaki chungsin naba lengakna mikhalda majority oibangam khidabana fam thadokpada
Pochoigi mama hengalakpadagi sauraba votersingna vote pidabadagi parliament ke house animakta majority oiba ngamkide. Japan ki automotive industry bot chauna sokhaliba US President Donald Trump ki tariff ki maramdadi coalition government na mieng thamkide US ka Japan ga tongnakiba yana chegi matangda ishiba na haikibida ki hurdle ama makoina pass tawkre leibak anigi chahi kontra suraba marida record oina chaifu ama pirade LDP gi decision na ishiba gi leibakta chaifu ama oiki hari. Federal Medical and Biological Agency FMBA na haikibada Russia gi scientist na anoba cancer vaccine ama develop tawre masi clinical use ki damak hauzik ready da leire wafam asi FMBA gi head Veronica Skaborsovana Eastern Economic Forum da lauthokibani mRNA technology da best oba vaccine asi antiromics kawi virus ki mapangal sonta hanbagi mahota mRNA vaccines na body ki cells da proteins produce tawhangani amadi proteins aduna cancer cells ki mayokta kudakta immune response tawhangani haidi. Sanabagi pau Manipur Weightlifting Association na senduna takyal pata leiba sai NCOE gi Indo Stadium da Imphal West District Kaktagi Oiba category Nipan Thokna Puna Sanare Contrana Saru Yaduna Nomagi Oiba Asmita Khelo India Women Weightlifting City League 2025-26 Haudokre Weightlifting City League Haudopagi Tharom Aduda Youth Affairs and Sports Government of Manipur gi Director Dr. Mayeng Bambeto Amadi Manipur Olympic Association gi Vice President M. Rasandrana Mathang Sitna Chief Guest Amadi President Oina Saru Yakibagalona na Yaski Director Dr. Mayeng Bambeto na hai Asmita Masana asi Maru Oina Khelo India gi scheme makada pangthokpa masana amani sana khotna babu pamjariba mama mapa oiba singna angang singi chai asi Samjin Tobiganu, Mazna S category gi Masana Singda Sanaroi Shingda Kudong Chada Bakaya Mayok Nahali. Maramaduna Chahi Semdoktana Sanajari Ba Afaba Sanaroi Singi Kudong Chabakaya Chahi Semdok Paduna Manghali. Lisingani Kuntarel Amadi, Lisingani Kuntarukta Pangtoka da Riba, National Games ta Sanaroi Shingna, Masana Sanariba, Masana Sing Aduda, Hena Tawai Yauduna, Leibak Asigi Minchak Purakpak Ngamba Oresano Haina Fongdoki. District Kang Association Juri Bamna Sinduna Mamang Tha August ke Tang Kundagi Hauna Juri Bangi Bauprada Leiba Lamlan Community Hall Kang Sangda Juri Bam Kasar Amadi Haila Kandigi Kangkut Kumathuina Saru Yaduna Sanariba Tara Manga Shuba Led RK Lalasana Memorial Mixed Kang Tournament 2025 ngasi Gisana Kibab Ani Shuba Knockout Round Match Icha Club Divong Bina Kasar Kangkut Bibu Panjal Mapan Nipanda Maitiba Pikre Kasa Kangkut B Tournament Ashidagi Lehore Hayang Tilpung Amataba Matamda Aroiba Ani Shuba Knockout Round Match Yawa Club Champanagar Ega Kasar Kangkut Siga Sanagani Ngasige Match Kangkul ani magna kang fajana kaptuna sanaki han bahaf mamangda ichal club divong bina kasar kangkul bibu panjal taruk anida mangjin thaduna chakhi half matung kangkul ani magna kang kanna kapnaki adubu apiba matamda ichal club divong bina kasar kangkul bibu panjal mapal nipanda maithiba pikhi aroibada maru eba pau amuka hana pizari Racing for Year Haiba Timda International Day of Clean Year for Blue Skies Tharom Pangthokre. Manipurda Prime Minister Lakadoriba Asiga Marilina Governor na Chair Lauduna Meeting Pangthokre. Japangi Prime Minister Shigeru Ishiba from Thadokre. Loinana Asmita Khelo India Women Weightlifting City League 2025-26 ngasidagi haudokre. Matang asida imes parom sanong sibalo shinjari mi eng tabiri bestingbo amuka hana kurumjari.